ꯑꯩꯍꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯄꯦꯜꯂꯛꯇꯕ ꯊꯃꯣꯏꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕ ꯀꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯊꯥ 6 ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯤ ꯏꯃꯥ ꯀꯌꯥ ꯑꯃ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯁꯤꯗ ꯑꯩꯈꯣꯏ MLA ꯑꯣꯏꯗ꯭ꯔꯦ MP ꯑꯣꯏꯗ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯐꯝꯃꯒ ꯄꯥꯎ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯆꯤꯞ ꯅꯦꯔꯣ ꯃꯥꯏꯟꯗꯦड ꯄꯣꯂꯤꯇꯤक्स ꯑꯗꯨꯅꯅꯦ ꯂꯩꯕꯥꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤꯕ ꯑꯁꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯕꯁ ꯑꯃꯅ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯛꯑꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯕꯒꯤ ꯃꯑꯣꯡ ꯎꯔꯛꯑꯒꯗꯤ ꯃꯁꯥꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯕꯁꯀꯤ ꯀꯟꯗꯛꯇꯔ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯍꯪꯐꯝ ꯊꯣꯛꯏ ꯀꯩꯗꯧꯔꯕꯒꯦ ꯕꯁ ꯑꯁꯦ ꯌꯥꯗ꯭ꯔꯕꯔꯥ ꯌꯥꯗ꯭ꯔꯒꯅ ꯁꯦꯝꯁꯤꯔꯥ ꯃꯗꯨ ꯍꯪꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯄꯦꯁꯦꯟꯖꯔ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯁꯨ ꯌꯥꯏ ꯀꯩꯗꯧꯔꯕꯒꯦ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯌꯨ ꯉꯥꯎꯔꯕꯔꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯥ ꯌꯦꯡꯉꯝꯕ ꯍꯪꯉꯝꯕ तारबदी पैसेंजर कयागी पुंसी कलम्बसु याय अदुना हंगबा तोय तक्सिनबा तोय लेप्तना हंगनी लेप्तना लावगनी नखोय राजनीति सानब मियोय खरगिदमक अयहाकना तक्सिनबा तोकदबा नते प्रजा अमगी चपचबा पावर उठकनी राजनीति की मतम नते पुनसिलगा इमा लेबाक कन्मिन्नगदबनी राजनीति दोलगी हुन्नबगी थबक तो असे यूनाइटेड वी स्टैंड निंगसिंगमिनसे वाफमसे RPI अठवालेगी नेशनल जनरल सेक्रेटरी महेश्वर थौनाओजमना सोशल मीडिया हंगलखिबा वाफम पॉलिटिकल पार्टी के मरी लेनबा मियोय खरना नाक MLA सुनती MP सुनती मिनिस्टर सुनती CSO की लीडर सुनती नाक कंसर्न अथॉरिटी पवन उनरगा करी कानागदौरिबनो वाफम असिगी चपचाबा पाउखुमने महेश्वर थौनाओजमना पीखेबा